Social media gi post khara mayamda pathok chari ahan bada korongan ba khuman gi post ama mayamda pathok chari isanupi ama phangjare lining thona thaujan bire mahaki post asipu harau nongai ba phongtorakpa oina mahaki fencing na asumna phongdonarakli korongan ba khuman gi mamom ama phangjabagi nongai ba phongtok chari nongai raba pau asiga loinana lan ngamba oiminarasi mathangi sisu mahaka mari leidaba post ama oiri miyamgi luchingpuren iyamba korongan ba khumangi nungsirabi isanupi ama phangjare isana chawba sare pharaba matamda mithoi mihenbi oirasunu haina mapuda thongnijari next update ta korongan bana sumakha tarakli aikhoina apunba lingjen manaba leitraba aikhoigi naha youth singna maraibak mapurupki khandraba NRC ST ILP na kaim kanaroi khwai maru oirise aikhoigi youth singda maraibak mapurup nuksibagi thak wangan batai next update ta Malem thongam numit humni gi remand piduna all ambulance ta leiba nupi gi jail da thamkre next update ta BJP double government asina guideline gi wangmada Kuki Militants singda lupa Crore 27.38 pirmle Manipur thugaina bo honariba Militants singda yam laba senfam sathak tauramliba asigi marumda kari hidden agenda leibagi Manipur miyamna bichar tobiyu Maitegi athauba singna Kuki minai singda maitega changdamnaba yaroi haina phajaba wahi sizinaduna takpi tambibagi video ma khudon tamjari Kuki gi organization sing ko munna taw nongmai paira kan thauna phaba khulai paira kan nang thauna phaba ko akutta khulai paira kan nongmai ka pa ere ga thauna phaba noi ga ne khulai supai pai dring ade imalai ba kan bui da makta ne lantheng narakpa khulai yaudu bi da khulai pai ba mi ga lantheng na ba ngam ba akoi ga ne never sangdam narakano ko arambai tengol ga ne noi gi organization me ang sangdam narakano arambai tengol je khanga ba khulai pai ra kan da ka tang aphau saba noi gum ban natte khanga ba khulai pai dring ade noi gi kene ade ky kari am lai dai ne uk left ade gi zra ga ne am lai dai ne adu me am do nongmai gi training do nongmai pai tholai natro but akoi ga arambai tengol dine militants na de we are not fucking militants aduga akoi di khulai pai de bi tholak bane torbung na noina tawrakpa matam do akoi di khulai pai de adu noi chang mangam ro ngamamoi tawrakano ko arambai tengol da phausa kano arambai tengol di khulai pai raga phausa bo organization na te khulai pai dring ade gi na adum sathira la amne ko adi tarake tawrakano yam tin nai rakane yam nan furkane amra yam nan furkane sa tin furkane na Next update ta ngasi Manipur People's Front Govt Assam gi President Pabung Yengkhom Opendra na Guwahati dagi aigi yumda lakpiduna thawna pangal hapirami Pabung gi mittagi pi taraga nacha da pibirakpa bordu nacha na lemna manghaloi nacha leptana changchingani mai soidana pakani yaifare Next update ta State Force ki pithoktana leiriba tha tarahum doi ki salary pithok pinaba 0 hour ki khudong chaba lauduna house ta Sugunugi MLA ke Ranjit na home in charge puriba leader of the house ki pukning chingchen kre Next update ta April da MP vote tawrani haibanina pass tawba yaba pangtaw tawsilo vote phangnaba aduga vote loirakanda center na yadena amuk lauthoraklo Adaidi Kuki na tawgadabasi center di tumin tawganbaniko Next update ta Wangkai Kendra gi manung da leiba club kungani thoina yauksang kumhai pangthok laroi haina laukthokre Next update ta Moirang Sendra Road Mayainupi group na mega fundraiser gi angamba aigi moirangi yumda lakpiraga khusinarami Next update ta Maikai Mari ki singna question duna leiriba thamna pokpi asi laingak na yengsinbidaba asi pende haina kunja singna phongdorakli Next update ta Maitai na India government da ST status thajan bada government asina recommended thabada Hills Area Committee gi ayaba lawgadabani hairiba si Manipur government asi Hills Area Committee gi makhada leirabra matang asida AT amasung CSO sing yenglaga leiduira Next update ta Nambol helping team na angang singgidamak boy amadi pencil na chingba kaya mateng pangpirakpagi damak thagatpa phongdokjari Nambol Maikaida Lairikumba Mateng Pangbiningba Lairagadi Makhada Pizariba contact number asida call tobiyu 8132091594